Hairang Lairang Channel na mayamgidamakta pujarakli Yairibok Thambalnugi wari Asoi aran yaurasu tabiriba khwai kibikna ngakpigani. Thaina mamangaida haibadi kumja 1995 da Kanglaipak Manipurda Iraibakkidamak mathwai katkhrabi Maitei Chanu Thambanu Kaubi ama leirami. Kanglaipak Manipurda ningthau oiduna pankhiba ningthau Gambhir Singhagi sana haktakta Yairibok hairiba khungangsida yamna lairaba imung amada Thambanu Chanu pokhi. Thambanugi mapa ngantana leikhidre mama lukrabina pisak pikliba machanupi Thambalnu amadi mawpwanupa Tamphajaobu yamna wana yok thaklami. Asumna yamna wana chaunaba yok thaklaktuna Thambalnu chaurakle leisabi mapung pharakle. Mawpwanupa Tamphajaosu sanjen naha ngamjarakle. Thambalnuna leisabi mapung pharakpada phajabagi hainingai leitre. Miyamsu layamsu kalakpham oire. Yamna phajai laigi mapok kumbani. Thambalnuga yamna angang macha oiringaidagi luna tinajaraklaba laikai adumaktada leiba lairaba pakhang mamingna Mohon Singh kawi. Nuzamagidamak thawai thadokpasu pamude. Mohon Singh su yamna ing tappa masak matau onthoknasu phajakhrabajani. Minungsi khangi pukchel chawi aigi migi naide migi phanabata khanba misakni. Laisa pakhang anisu singhi sambal langminai yausang mai thaba numittaga khutka paiminaduna thabal chongminai. Miyoibagi punsi haibasi tamba ngamba natedo amuksu awaba amuksu nungaiba aphabagisu yeknaba adum lei phattabagisu adum yeknaba lei kanadasu karimata kaijarudrabi Thambalnugi yeknaba thorakle. Yairibok maikaida tauge haibada tauba ngamdaba leitraba Punam Singh Selungbana Thambalnubu yamna pamjaki. Thambalnu masanadi pamjade masana yadrabasu namduna laugani haibasi Punam Singhgi arepa wakhalni. Punam Singhna Thambalnubu themduna kaya hai akal aring kaya singduna yengi. Thambalnu pukchel hongba leikhidre. Punam Singh upai leikhide. Asi achangi wayelda aduk laibak yengadabagi ngaiduna leikhre. Onthokpagi thaudok haibaduni chahi adusu nong yamna kanna chuduna Kanglaipak Manipurgi mafam khudingmak ayamba ising thumduna miyam pumnamak awa ana kaya taredo. Tanjasida Leisangkhong Thingel Kamlei makhongda Thingel kaiduna laikai ayamba kaya ama isingna pumba makhai thumledo. Mi sa san kaya ama isingna tauthakre. Laufam mayam amasu ising thumledo. Miyam changduna Thingel thingnaba kanna hotnabada thingba ngamdre. Pawasi hek tabaga Gambhir Singh Maharaj ningthawasi yamna waki. Darbar kauraga ningthawna haiki. Laibak pumnamak Leisangkhong Thingel kaiduna laibak miyam awaba tari. Nongsu lepa leitana churedo. Thingel su thingba ngamdre. Angambasingsu takpiyu. Kari matauno haujik aikhoina taugadoribasi karino. Adu oirabadi iningthau ibungo turel lising chauduna Thingel kaibada maiba maibi mawa laubasi kaya phagadauba mandeda. Maiba maibigi mawa tasi haiba natte laigi laibau tasi haibanine. Maiba maibina machindagi aruba wa hairakpada laibaksu ningthausu pulap awaba taminagadra kijabagi wani. Laibaki wana lurabadi kiba yaroi. Amaiba amaibina aruba wa hairaklagasu mana haiba natte laina haiba wani. Asumna ningthauna angam athaugi wa lauraga wa tanare. Maibi laimang phamhalle. Laibauda asumna phaurakle. Khana chauba wangbrengi
ꯐꯥꯡꯈꯣꯡꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯤꯖꯤ ꯐꯤꯅꯥꯅ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯄꯨꯅ ꯁꯥꯎꯕꯗꯒꯤ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯖꯅꯨꯡꯒꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏꯒ ꯃꯥꯟꯅꯕꯤ ꯅꯨ ꯇꯥꯕꯤ ꯑꯃ ꯊꯤꯡꯉꯦꯜꯁꯤ ꯊꯤꯡꯕꯗ ꯍꯥꯞꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯕꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯅꯈ꯭ꯔꯦ꯫ ꯒꯝꯚꯤꯔ ꯁꯤꯡ ꯅꯤꯡꯊꯧꯁꯨ ꯋꯥꯕꯅ ꯆꯤꯟꯕꯥꯟ ꯊꯛ ꯈꯥ ꯁꯝꯅꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯕ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛꯅꯕꯤ ꯅꯨ ꯇꯥꯕꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ, ꯂꯩꯔꯝꯕ ꯊꯣꯛꯂꯕꯁꯨ ꯀꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯄꯤꯔꯛꯇꯣꯏꯅꯣ? ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯏꯔꯥꯛꯅꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯁꯤꯗ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯦꯜꯂꯨꯡꯕ ꯄꯣꯅꯥꯝꯁꯤꯡ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯗ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯀ ꯆꯤꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯏꯕꯤ ꯂꯩꯕꯥꯎꯒꯤ ꯋꯥ ꯈꯟꯅꯈꯤ꯫ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯣ ꯂꯩꯕꯥꯛ ꯆꯥꯎꯏ ꯑꯁꯤꯒꯨꯝꯕ ꯂꯩꯁꯥꯕꯤ ꯑꯃ ꯀꯔꯤꯒꯤ ꯐꯪꯗꯗꯒꯦꯗꯣ? ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕꯅ ꯍꯟꯗꯛ ꯍꯥꯏꯔꯤꯕꯁꯤ ꯂꯩꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯗꯣ, ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯇꯥꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯅꯝꯗꯨꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯋꯥꯕꯗꯤ꯫ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯅꯤ, ꯀꯔꯤꯒꯤ ꯅꯝ ꯍꯥꯗꯨꯅ ꯂꯧꯔꯛꯀꯗꯒꯦ? ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯃꯇꯥꯔꯣꯏꯁꯤꯡꯒ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯆꯠꯄꯅꯤ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯔꯨꯔꯣ ꯍꯥꯏꯕꯁꯤꯗ ꯀꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯁꯨ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯖꯔꯛꯀꯦ꯫ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯀꯥꯏꯕꯒꯤ ꯄꯥꯎꯅ ꯂꯝꯕꯦꯜꯗ ꯃꯤ ꯊꯦꯡꯅ ꯃꯝꯅ ꯆꯠꯊꯣꯛꯅꯗ꯭ꯔꯦ, ꯆꯨꯔꯥꯟ ꯊꯥꯕꯁꯨ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕꯒ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯣꯡꯃ ꯄꯣꯅꯥꯝꯁꯤꯡꯅ ꯊꯝꯕꯥꯜꯅꯨꯗ "ꯏꯕꯦꯝꯃ ꯊꯝꯕꯥꯜꯅꯨ, ꯅꯐꯝꯗ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯕꯁꯤꯕꯨ ꯊꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ, ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯕꯤꯌꯨ꯫ ꯄꯣꯅꯥꯝꯁꯤꯡ ꯏꯐꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯕꯤꯔꯣ, ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯕꯤꯔꯣ, ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯑꯣꯏꯕꯤꯔꯣ ꯏꯕꯦꯝꯃ" ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯊꯝꯕꯥꯜꯅꯨꯅ "ꯇꯥꯗ, ꯅꯨꯡꯕꯨ ꯐꯨꯠꯂꯒ ꯄꯣꯞꯂꯛꯀꯅꯤ ꯈꯟꯕꯤꯔꯨꯅꯨ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯄꯤꯔꯦꯗꯣ, ꯑꯉꯝꯕꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤꯗꯣ, ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯀꯜꯂꯛꯆꯗꯦ, ꯁꯥꯒꯩ ꯖꯥꯠ ꯐꯕ ꯃꯤꯍꯧꯖꯗꯦ, ꯂꯥꯏꯔꯖꯔꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏꯔꯖꯔꯈ꯭ꯔꯁꯅꯨ, ꯋꯥꯔꯧꯕꯤꯅꯨ, ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ" ꯍꯥꯏꯖꯈꯤ꯫ ꯄꯨꯅꯥꯝꯁꯤꯡ ꯋꯥꯉꯥꯡ ꯊꯣꯏꯈ꯭ꯔꯦꯗꯥ ꯏꯆꯜꯗꯤ, ꯐꯔꯦ ꯐꯔꯦ ꯊꯝꯕꯥꯜꯅꯨ, ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯄꯨꯅꯥꯝꯁꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯁꯨ ꯂꯥꯛꯀꯅꯤꯗ, ꯃꯗꯨ ꯈꯟꯊꯔꯒ ꯉꯥꯡꯕ ꯐꯩꯗ꯫ ꯊꯝꯕꯥꯜꯅꯨꯅ "ꯃꯗꯨꯒꯤꯗꯃꯛꯇꯔꯥ ꯇꯥꯗꯅ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯕꯤꯌꯨ ꯇꯥꯗ, ꯇꯥꯗ ꯅꯍꯥꯛ ꯅꯠꯇꯕꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯊꯝꯕꯥꯜꯅꯨꯅ ꯀꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯆꯜ ꯑꯣꯏꯕꯤꯅ ꯅꯐꯝꯗ ꯊꯋꯥꯏ ꯀꯟꯕꯤꯅꯅꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯔꯝꯂꯣꯏ꯫ ꯄꯣꯅꯥꯝꯁꯤꯡꯅ "ꯐꯩ ꯐꯩ, ꯃꯇꯝꯗꯨꯗ ꯈꯪꯅꯔꯦꯗꯅ" ꯍꯥꯏꯔꯝꯈꯤ꯫ ꯊꯝꯕꯥꯜꯅꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯁꯤꯖꯈ꯭ꯔꯁꯅꯨ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯨꯔꯦꯗꯣ꯫ ꯄꯨꯅꯥꯝꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ "ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯒꯅꯤ, ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯕꯤꯔꯅꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯝ ꯍꯥꯗꯨꯅ ꯐꯥꯒꯗꯧꯔꯤꯕꯔꯥ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ꯫ "ꯃꯁꯥꯅ ꯌꯥꯔꯅꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕꯔꯦꯟꯗ ꯏꯔꯥꯠꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯕꯅꯤꯗꯣ"꯫ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯒꯝꯚꯤꯔ ꯁꯤꯡꯍꯅ "ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯥꯅꯦ ꯄꯣꯅꯥꯝꯁꯤꯡ, ꯅꯝꯗꯨꯅ ꯐꯥꯒꯗꯧꯔꯤꯕꯔꯥ? ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯇꯅꯧ ꯇꯅꯧ ꯃꯊꯣꯠ ꯀꯥꯖꯔꯛꯄꯤ ꯃꯥꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ
ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯃꯨꯜꯂꯒ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯊꯤꯡꯕꯗ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯃꯍꯥꯄꯥꯞꯀꯤ ꯃꯁꯛꯅꯤꯀꯣ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯕꯗꯤ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕꯔꯦꯟꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯑꯁꯤ ꯀꯠꯈ꯭ꯔꯒꯦ꯫ ꯄꯨꯅꯥꯝꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯄꯨꯅꯥꯝ ꯁꯦꯂꯨꯡꯕꯅ ꯅꯤꯡꯊꯧꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯍꯥꯏꯗꯣꯛꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯟꯕꯤꯅꯕ ꯃꯇꯝ ꯂꯩꯔꯤ꯫ ꯊꯝꯕꯥꯜꯅꯨꯕꯨ ꯀꯟꯕꯤꯅꯕꯒꯤ ꯊꯝꯕꯥꯜꯅꯨ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯅꯠꯇ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏꯗ꯫ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯀ꯭ꯌꯥꯝꯂꯩ ꯃꯈꯣꯡꯗ ꯊꯤꯡꯉꯦꯜ ꯀꯥꯏꯔꯦ, ꯅꯤꯡꯊꯧ ꯌꯥꯎꯅ ꯍꯣꯠꯅꯕꯗꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯃꯤ ꯁꯥ ꯀꯌꯥ ꯁꯤꯔꯦ, ꯂꯧ ꯃꯁꯤꯡ ꯌꯨꯝ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯃꯥꯡ ꯇꯥꯛꯂꯦꯗꯣ꯫ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛ ꯏꯔꯩꯅ ꯆꯦꯟꯊꯈꯤꯕꯗ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯇꯤꯟꯊ꯭ꯔꯣꯛ ꯆꯣꯡꯕꯒꯨꯝ ꯆꯣꯡꯂꯤꯕ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫ ꯀꯔꯤ ꯇꯧꯔꯒ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯒꯗꯒꯦꯅꯦ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯒꯦꯅꯦ ꯈꯟꯕꯗ ꯃꯥꯏꯕꯤꯕꯨ ꯑꯃꯨꯛ ꯂꯩꯃꯥꯡ ꯐꯝꯍꯜꯂꯦ꯫ ꯃꯗꯨꯗ ꯃꯁꯝ ꯂꯩꯁꯥꯔꯤꯕꯤ ꯅꯨꯄꯤ ꯂꯥꯏꯖꯅꯨꯡꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯃꯃꯤꯡꯒ ꯃꯥꯟꯅꯕꯤ ꯃꯤꯡꯒꯤ ꯑꯔꯣꯏꯕꯗꯨ ꯅꯨ ꯇꯥꯕꯤ ꯑꯃ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕꯔꯦꯟꯗ ꯏꯔꯥꯆꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯂꯒꯅꯤ ꯇꯥꯛꯄꯤꯔꯦꯗꯣ꯫ ꯊꯝꯕꯥꯜꯅꯨ, ꯂꯩꯕꯥꯎꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯄꯨꯅꯤ, ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯍꯤꯡꯕ ꯁꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦꯗꯣ꯫ ꯊꯝꯕꯥꯜꯅꯨ ꯉꯁꯥꯏ ꯃꯈꯩ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯌꯥꯝꯅ ꯋꯥꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯈꯨꯝꯂꯛꯏ, ꯇꯥꯗ ꯊꯤꯡꯉꯦꯜ ꯀꯥꯏꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯏꯁꯤꯡꯒꯤ ꯏꯔꯩꯅ ꯆꯦꯟꯊꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯁꯤꯡꯅ ꯃꯆꯥ ꯀꯌꯥꯗꯣ ꯑꯋꯥ ꯇꯦꯡꯊꯥꯅ ꯑꯣꯏꯅꯗꯨꯅ ꯀꯞꯂꯤꯕ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯗ꯭ꯔꯒ ꯊꯝꯕꯥꯜꯅꯨ ꯑꯩꯍꯥꯛꯄꯨ ꯏꯔꯥꯠꯆꯧ, ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯒꯗꯕ ꯂꯩꯔꯕꯗꯤ, ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯂꯩꯔꯕꯗꯤ꯫ ꯍꯦ ꯊꯝꯕꯥꯜꯅꯨ, ꯅꯪꯒꯨꯝꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯏꯆꯥꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯗꯒꯦꯅꯦ? ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯩꯕꯥꯛꯁꯤꯗ ꯇꯥꯗ ꯄꯣꯅꯥꯝꯁꯤꯡ ꯅꯆꯜꯒꯤ ꯊꯋꯥꯏ ꯊꯥꯔꯒ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯕ ꯌꯥꯏꯐꯒꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯒꯅꯨ, ꯅꯆꯜ ꯊꯋꯥꯏ ꯑꯁꯤ ꯊꯥꯖꯔꯒꯦꯀꯣ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯣꯅꯥꯝꯁꯤꯡ ꯉꯛꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦꯗꯣ꯫ ꯈꯜꯂꯨꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯒ ꯑꯣꯏꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯇꯧꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯄꯣꯅꯥꯝꯁꯤꯡ ꯑꯩꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛꯅꯤꯗꯣ, ꯇꯨꯃꯤꯟꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯊꯤꯡꯉꯦꯜ ꯏꯔꯥꯠꯄꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯦ꯫ ꯄꯣꯅꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯊꯝꯕꯥꯜꯅꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ, ꯃꯧꯄ꯭ꯋꯥ, ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯝꯕꯥꯜꯅꯨꯕꯨ ꯈꯥꯝꯍꯧꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯄꯣꯅꯥꯝꯁꯤꯡꯅ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯔꯤꯁꯨ ꯉꯝꯕ ꯅꯠꯇꯦ, ꯃꯄꯨꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ, ꯆꯠꯂꯁꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅꯨ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥꯅ ꯀꯞꯂꯗꯨꯅ, ꯏꯕꯨꯡꯉꯣ ꯁꯦꯂꯨꯡꯕ, ꯂꯩꯀꯥꯏꯒꯤ ꯅꯆꯜꯅꯤ, ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯅꯆꯜꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯄꯗ ꯄꯣꯅꯥꯝꯁꯤꯡꯅ ꯅꯥꯄꯜ ꯇꯧꯅ, ꯏꯟꯗꯣꯜ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏꯗ, ꯅꯤꯡꯊꯧ ꯒꯝꯚꯤꯔꯁꯤꯡꯅ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯨ ꯀꯟꯕ ꯉꯝꯂꯔꯣꯏꯀꯣ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯆꯠꯁꯤ, ꯀꯥꯟꯅꯔꯔꯣꯏ ꯊꯝꯕꯥꯜꯅꯨ ꯍꯥꯏꯔꯛꯂꯦꯗꯣ꯫ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ, ꯂꯥꯏꯔꯕꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯏꯃꯥꯒꯤ ꯊꯝꯕꯥꯜꯅꯨ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯣ, ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯇꯣꯜꯂꯕꯤ ꯅꯃꯥ ꯑꯩꯕꯨ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯊꯝꯕꯥꯜꯅꯨ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯗ ꯀꯞ ꯂꯥꯎꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯉꯝꯕꯁꯤꯡꯅ ꯊꯝꯕꯥꯜꯅꯨꯕꯨ ꯃꯃꯥꯡ ꯊꯥꯍꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯝꯕꯥꯜꯅꯨ, ꯄꯣꯛꯐꯝꯗꯤ ꯌꯥꯏꯔꯤꯄꯣꯛ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯊꯥꯗꯣꯛꯂꯝꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯀꯌꯥꯗ ꯁꯤꯟꯊꯔꯝꯈꯤꯕ ꯊꯝꯕꯥꯜꯅꯨꯗ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯌꯧꯔꯛꯄꯗ ꯌꯥꯏꯔꯤꯄꯣꯛꯇ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯤꯡꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯣꯛꯂꯝꯂꯦ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔꯕꯤ ꯊꯝꯕꯥꯜꯅꯨ ꯀꯔꯤ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯤꯁꯤꯡꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯀꯜꯂꯕ ꯏꯆꯦꯜ ꯃꯔꯛꯇ ꯊꯝꯕꯥꯜꯅꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯍꯟꯈ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨꯕꯨ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯗ ꯏꯔꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ
ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯄꯨꯔꯅꯥꯝꯁꯤꯡꯒ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯅꯤ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯃꯣꯍꯣꯟꯁꯤꯡꯅ "ꯊꯝꯕꯥꯜ, ꯊꯃꯣꯏꯒꯤ ꯊꯝꯕꯥꯜ, ꯅꯪꯒꯤ ꯃꯣꯍꯣꯟꯁꯤꯡ ꯂꯥꯛꯂꯦ, ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯔꯝꯈꯣꯅꯦ" ꯊꯝꯕꯥꯜꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯣꯔꯅꯥꯝꯁꯤꯡꯒꯤ ꯃꯤꯅ ꯃꯥꯕꯨ ꯐꯥꯏ꯫ ꯄꯣꯔꯅꯥꯝꯁꯤꯡꯅ ꯃꯣꯍꯣꯟꯁꯤꯡ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, "ꯀꯥꯟꯅꯔꯔꯣꯏ ꯃꯣꯍꯣꯟꯁꯤꯡ, ꯊꯝꯕꯥꯜꯅꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤ ꯂꯝꯗꯝꯗ ꯑꯆꯪꯕꯅ ꯑꯁꯤꯕꯕꯨ ꯇꯨꯡꯏꯟꯕ ꯉꯝꯕ ꯍꯧꯅꯗꯦꯗꯣ꯫ ꯈꯥꯝꯂꯤ ꯈꯪꯅ ꯊꯧꯅꯥ ꯐꯕ ꯀꯥꯟꯅꯗꯕꯅꯤ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯣꯍꯣꯟꯁꯤꯡꯅ "ꯑꯦ ꯄꯣꯔꯅꯥꯝꯁꯤꯡ, ꯁꯦꯂꯨꯡꯕ ꯇꯟꯖꯥ ꯆꯥꯅ ꯂꯩꯔꯝꯂꯦꯗꯣ꯫ ꯁꯦꯂꯨꯡꯕꯕꯨ ꯊꯥꯒꯠꯆꯅꯤꯡꯗꯨꯅ ꯊꯤꯔꯛꯄꯅꯤ꯫ ꯁꯦꯂꯨꯡꯕ ꯅꯍꯥꯛꯅ ꯍꯟꯗꯛ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤꯀꯣ꯫ ꯑꯉꯝꯕ ꯀꯅꯥꯅꯗꯤ ꯉꯝꯒꯅꯤ, ꯅꯍꯥꯛ ꯑꯣꯏꯕꯒꯤ ꯉꯝꯕꯅꯤ꯫ ꯂꯥꯎ ꯑꯃꯨꯛꯇ ꯀꯣꯟꯅꯁꯤ ꯍꯥꯏꯔꯒ"꯫ ꯇꯥꯃꯨꯜ ꯄꯥꯅ ꯈꯨꯗꯥꯞ ꯌꯥꯎꯔꯤ ꯁꯦꯂꯨꯡꯕ ꯃꯐꯝꯗ ꯏꯟꯖꯒꯦ ꯍꯥꯏꯔꯛꯄꯗ ꯄꯣꯔꯅꯥꯝꯁꯤꯡꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯐ ꯐꯠꯇ ꯈꯜꯂꯨꯕ ꯂꯩꯇꯅ "ꯃꯗꯨꯅꯤꯗꯅ ꯃꯔꯨꯞ, ꯑꯆꯨꯝꯕꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯌꯥꯔꯕꯅꯤꯗ" ꯍꯥꯏ꯫ "ꯊꯥꯗꯣꯛꯎ ꯃꯔꯨꯞ ꯃꯣꯍꯣꯟꯁꯤꯡꯕꯨ" ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯃꯣꯍꯣꯟꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯃꯣꯍꯣꯟꯁꯤꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯄꯣꯔꯅꯥꯝꯁꯤꯡꯒ ꯀꯣꯟꯅꯔꯦꯗꯣ꯫ ꯑꯗꯨꯒ ꯀ꯭ꯋꯥ ꯌꯦꯞꯄ ꯂꯧꯊꯣꯛꯄ ꯁꯥꯖꯤꯟꯅꯗꯨꯅ ꯐꯤꯔꯩꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥꯗꯨ ꯂꯧꯊꯣꯛꯂꯒ ꯄꯣꯔꯅꯥꯝꯁꯤꯡꯒꯤ ꯄꯨꯛꯅꯣꯞꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯣꯍꯣꯟꯁꯤꯡꯅ ꯊꯥꯡꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛꯂꯦ꯫ ꯄꯣꯔꯅꯥꯝꯁꯤꯡ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ ꯈꯣꯡꯂꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯣꯍꯣꯟꯁꯤꯡꯕꯨ ꯐꯥꯒꯦ ꯇꯧꯕꯗ "ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯆꯪꯁꯤꯟꯕꯤꯔꯛꯂꯒꯅꯨ, ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯡꯕꯤꯔꯛꯂꯒꯅꯨꯀꯣ" ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯍꯟꯗꯣꯛꯅꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯣꯍꯣꯟꯁꯤꯡꯅ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯃꯇꯣꯝꯇ ꯊꯤꯡꯖꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯊꯝꯕꯥꯜ ꯏꯅꯦꯃꯆꯥ, ꯑꯁꯤ ꯂꯝꯗꯝ ꯆꯠꯄꯗ ꯄꯥꯈꯪ ꯑꯩꯒ ꯄꯨꯟꯅ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ, ꯉꯥꯏꯔꯝꯈꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯀꯥꯏꯕꯒꯤ ꯑꯀꯟꯕ ꯏꯆꯦꯜ ꯃꯔꯛꯇꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯤꯡꯉꯦꯜ ꯀꯥꯏꯕꯒꯤ ꯋꯥꯊꯣꯛꯇ ꯊꯝꯕꯥꯜꯅꯨ, ꯃꯣꯍꯣꯟꯁꯤꯡ ꯑꯃꯗꯤ ꯄꯣꯔꯅꯥꯝꯁꯤꯡ ꯑꯍꯨꯝ ꯁꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯡꯒꯣꯏ ꯀꯩꯊꯦꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯇꯣꯔꯕꯥꯟꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯍꯧꯔꯤ꯫ ꯃꯈꯣꯏꯗꯨ ꯊꯝꯕꯥꯜꯅꯨ, ꯃꯣꯍꯣꯟꯁꯤꯡ ꯑꯃꯗꯤ ꯄꯣꯔꯅꯥꯝꯁꯤꯡꯒꯤ ꯃꯣꯡꯐꯝꯗ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯁꯥꯅꯧꯖꯝ ꯃꯉꯥꯡꯆꯅꯨ ꯊꯝꯕꯥꯜꯅꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯀꯌꯥꯅ ꯀꯥꯎꯕ ꯂꯩꯇꯅ ꯂꯩꯍꯧꯔꯁꯅꯨ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯆꯠꯄ, ꯃꯤꯒꯤ ꯑꯩꯒꯤ ꯊꯤꯗꯕ, ꯃꯤꯌꯥꯝꯒꯤ ꯐꯅꯕꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯒꯗꯧꯕꯅꯤ꯫ ꯄꯨꯔꯅꯥꯝꯁꯤꯡꯅ ꯌꯥꯝꯅ ꯄꯣꯡꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤꯗꯃꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯁꯥꯡꯈꯣꯡꯗ ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯄꯨꯡꯅ ꯐꯟꯅ ꯍꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯥꯡꯑꯣꯟ ꯑꯣꯏꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯃꯍꯥꯎ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯂꯥꯡꯑꯣꯟꯗ ꯍꯧꯕ ꯍꯩꯕꯣꯡꯅ ꯈꯔ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯅꯔꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫